Makhal Mathel, Manipur. mayamgi nungynaba leijariba Makhal Mathel Manipuri channel mayambu ikoknona khoiromjari ngasi amuk mayamgi damakta Manipuri horror story amamuk puduna lakchari horror story asigi mami Asibagi Yum hariba wari macha asi hingliba amadi sikraba kanagumbi amataga mari leirajadi aibana wakanna sagatchaduna taibiriba singi nungainabagi damakta semjaba wari machani hoji mayamgi famda khudol tamjari Manipuri horror story Asibagi Yum Paikhomba amadi boyai yamna luna tinaba marupni makhoi ani thoidok hendokna ina kaira khunba imungi mioi natte piklingaidegi hauna paikhomba amadi boyai lairik fana horakhi asumna makhoi be loisalle makhatana lairik tamnanaba sel laitabadagi lairik tamba tokhi adubu boyai di eme loisin khini haiduna lairik makha tamthaki paikhomba di lairik tamba toktuna mama mapage mateng pangbo oina afang-afangba thabak su nomduna sen tanba horakhi paikhomana nongma laikai kaka tolenga makhoigi khul adugi padan oiriba gopal khoida che khara honjinnabagi thabak ama chakhi laikai kaka aduna paikhomba da hairi paikhomba ibo larik aduk yamna hairidubu karino thabak khara chenba yaro nangbo maduda paikhomana mu hairi as katai deno daka Hojiki matamda thabak ama chenba gai chidi sen jam changera kana su hena khangi dungai hojiki matamda sen namdana tawba yaba thabak hairagadi hajira suba simangai redaka aikoina thabak suri seka sengi natro senbu phangadi aidi yareda paikhombagi wadu da tolena hari hoine chumine nang na haibado ada khitang ko isa kya wadana sen phangba yaba hairagadi sarkar gi thabak ama tahoragadi ko hek phaidana ha adui wanida koila thaba mina phangiba senduga is amana phangiba paisaduga masak manarasu ko masing manarakte ha adagi thaba manarakte si khara khallu haibegi wanida paikhomana makha amuk tari hoi kakana haidubudi yam chume ada thaba wanom naba sen laitrisini khwai luriba khangdreda ka lana tamba ma mai lejeramani asumna paikhomba amadi tolen adu padangi yum jorae Tolena padan bu sumang del leptuna korami tamo gopal lekta bro ta gopal imung dagi gopal gi nupi sundari tholaktuna hairi ibung khoi lakpa bu kai lege noi tamo padan di thabak cha thokre ne haina hairapadu da tolena hairi itima kaino ne aikoi se ta gopal na che khara honjin biyo na hairamba aduge khoi lakchabane Pradani nupi sundari na hairi adugira nasaibudi noi ta gopal na hairame mi ani che khonjan bala kani na adu noi oire lao asida paiba chek singse asisine manang nomda hongadaba ai mafamdu tage lao asumna pradan gi nupi sundari na chek honjin phamdu taklami masidagi paikhomba amadi tolen chek honba hore sundari su imungda changkhre ngaihak raga pradan gopal su thabak halakhi Tolen amadi paikhomba thabak tawbadu uraduna pradan aduna hairi tolen noi laaba kayam kuirebo thabak hoba tolena amuk khumi tamo kuiri da hoba tamo bu kai chapirubono pradana amuk khumi imanaba amagi macha luhongbagi poying khara pirubani ne toro chak to sida cha khadawni ko thabak to loichanaba mukta tawiramuko hayengdagi misti laani aduna thabuk to loichanaba yadabani ko tolen ta loichanbiramuko tolena amu hairi hoi tamo nana fana badum loichanjage loinida yam basum natabasibu asumna makhoi wari sanakhi pradan su imungda changkhre paikhomba amadi tolen su thabak tahori masigi matung sak chabagi matam joroktuna makhoi chaba thakpa tawkhi sak chaba toklaga mangolda phamduna Pradan amadi paikhomba tolen makhoi ahum wari sanakhi pradan hairi ibungo amasina kanano aibu khangdine tolena amuk khumai tamo khoi laikai dagine mamingna paikhomba kawbune lairik ka chidi as haikrabjani da lairik makha tamba ngamdabagi aiga thabak chaminari basini tolen gi wadu da pradan hairi
ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯔꯦꯍꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯖꯥ ꯑꯣꯏꯌꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯠꯇ ꯊꯤꯕꯤꯔꯛꯎ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯣꯖꯥꯁꯤꯒꯤ ꯃꯍꯨꯠ ꯆꯠꯍꯜꯂꯒ ꯇꯣꯂꯣꯞꯇꯨ ꯇꯪꯈꯥꯏ ꯌꯦꯟꯅꯁꯦꯅ ꯍꯥꯏꯕꯅꯤꯅꯦ ꯑꯗꯣ ꯏꯕꯨꯡꯉꯣꯁꯤ ꯌꯥꯒꯗ꯭ꯔꯣ ꯄꯥꯏꯈꯣꯝꯕꯅ ꯄ꯭ꯔꯙꯥꯟꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯄ꯭ꯔꯙꯥꯟꯒꯤ ꯃꯃꯥꯟꯅꯕꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯋꯥ ꯇꯥꯅꯔꯦ ꯃꯁꯤꯗꯒꯤ ꯊꯕꯛꯇꯨ ꯌꯥꯅꯔꯦ ꯃꯊꯪꯒꯤ ꯇꯥꯡ 9ꯗꯒꯤ ꯊꯕꯛꯇꯨ ꯆꯠꯅꯅꯕ ꯋꯥ ꯂꯦꯞꯅꯔꯦ ꯑꯃꯔꯣꯝꯗ ꯄꯥꯏꯈꯣꯝꯕꯅ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯄꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯅꯤ ꯃꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯄ꯭ꯔꯙꯥꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯩꯒꯗꯕ ꯌꯨꯝ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯂꯝꯂꯒ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6 ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯗ ꯕꯥꯜꯇꯤꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯗꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕꯗꯣ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝꯌꯥꯏꯗ ꯆꯦꯟꯁꯤꯜꯂꯤ ꯍꯩꯁ ꯑꯩꯅ ꯉꯁꯥꯏ ꯊꯝꯕ ꯏꯁꯤꯡꯗꯨ ꯃꯐꯝ ꯆꯥꯍꯧꯗꯕꯅꯤ ꯍꯩꯗꯣꯛꯑ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯟꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯄꯥꯏꯈꯣꯝꯕꯅ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯗꯣꯛꯈꯤꯕꯒꯤ ꯀꯔꯤꯃꯠꯇ ꯈꯨꯗꯝ ꯐꯪꯗꯦ ꯄꯥꯏꯈꯣꯝꯕꯗꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯔꯝꯃꯤ ꯑꯗꯨꯒ ꯅꯣꯕꯦꯜ ꯑꯗꯨ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃꯅ ꯁꯤꯡ ꯌꯦꯟ ꯈꯔ ꯂꯣꯏꯁꯤꯟꯕꯒꯨꯝꯅ ꯁꯣꯔꯣꯛ ꯁꯣꯔꯣꯛ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯈꯤ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯉꯍꯥꯟꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤꯗ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯒꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯄꯥꯏꯈꯣꯝꯕꯗꯨ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯈꯔ ꯈꯔ ꯐꯥꯎꯔꯛꯂꯦ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯋꯥꯏꯗꯅꯤ ꯑꯗꯨꯕꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤ ꯈꯔ ꯂꯥꯡꯂꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯈꯤꯕꯒ ꯃꯤ ꯀꯅꯥꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯦ ꯃꯐꯝꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯁꯤꯕꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇꯦ ꯄꯥꯏꯈꯣꯝꯕꯗꯨ ꯀꯤꯔꯛꯄꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯑꯦ ꯌꯨꯝꯗꯨ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯗ ꯄꯥꯏꯈꯣꯝꯕꯅ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ ꯄꯥꯏꯈꯣꯝꯕꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄꯗ ꯀꯅꯥꯃꯠꯇ ꯑꯃꯨꯛ ꯂꯦꯞꯂꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯈꯪꯀꯤ ꯀꯤꯕꯗꯒꯤ ꯊꯣꯡꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯀꯔꯤꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯄꯥꯏꯈꯣꯝꯕꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯪ ꯗꯪ ꯂꯥꯎꯅ ꯊꯤꯜꯂꯛꯈꯤ ꯄꯥꯏꯈꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ ꯑꯣꯏꯃ ꯍꯣꯏ ꯀꯅꯥꯅꯣ ꯍꯥ ꯀꯩꯅꯣꯃꯤꯅꯦ ꯅꯉꯣꯟꯗ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯎꯔꯕꯁꯨ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ ꯀꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯨꯏ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯍꯧꯗꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯆꯤꯡꯅꯔꯛꯏ ꯄꯥꯏꯈꯣꯝꯕꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯀꯤꯈꯤ ꯄꯥꯏꯈꯣꯝꯕꯅ ꯈꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯁꯤ ꯑꯁꯤꯕꯣ ꯉꯍꯥꯟꯈꯩꯗꯤ ꯀꯩꯝꯇ ꯇꯧꯗꯕꯅꯤ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯄꯥꯏꯈꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯃꯤ ꯑꯃꯅ ꯄꯥꯏꯈꯣꯝꯕ ꯄꯥꯏꯈꯣꯝꯕ ꯑꯣ ꯄꯥꯏꯈꯣꯝꯕ ꯇꯨꯝꯃꯕꯣ ꯅꯪꯕꯣ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯄꯥꯏꯈꯣꯝꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯏꯈꯣꯝꯕꯗꯨ ꯀꯤꯅ ꯀꯤꯅ ꯈꯨꯝꯃꯤ ꯑꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯩ ꯍꯥꯏꯒꯦ ꯁꯨꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯑꯩ ꯑꯣꯏꯄꯅꯦ ꯅꯇꯥꯎ ꯑꯀꯤꯝꯅꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯇꯥꯎ ꯑꯀꯤꯝ ꯑꯣꯏꯔꯦ ꯑꯣ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯡ ꯍꯥꯡꯒꯦꯀꯣ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯍꯪꯀꯤꯝꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯁꯥꯔꯁꯨ ꯌꯥꯎꯕꯤꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯗ ꯂꯥꯛꯏꯕꯅꯤꯅꯦ ꯄꯥꯏꯈꯣꯝꯕ ꯀꯩꯁꯨ ꯅꯠꯇꯦꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖా ꯑꯃ ꯋꯥꯠꯄꯗꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒ ꯂꯩꯔꯗꯤ ꯍꯥꯞꯁꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯇꯣꯂꯣꯞꯄꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯈꯥꯏꯔꯒ
ꯊꯥ ꯑꯃꯒꯤ 4,000 ꯄꯤꯔꯒꯦ ꯅꯣꯏ ꯅꯃꯥꯟꯅꯕꯒ ꯂꯩꯒꯗ꯭ꯔꯣ ꯑꯩ ꯑꯇꯩ ꯑꯣꯖꯥꯁꯤꯡꯗꯁꯨ ꯍꯪꯉꯕꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯃꯤ ꯂꯩꯇꯦꯅ ꯍꯥꯏꯅꯔꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯃꯤ ꯂꯩꯒꯗ꯭ꯔꯣ ꯄꯥꯏꯈꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯔ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩꯌꯦ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯑꯗꯨꯒ ꯁꯥꯔꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯊꯨꯕꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯍꯪꯉꯤ ꯑꯣꯖꯥ ꯑꯣꯏꯔꯨ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯈꯤ ꯕꯣꯌꯥꯏꯁꯨ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯨ ꯁꯦꯟꯒꯤ ꯑꯋꯥꯕ ꯈꯔ ꯂꯩꯕꯗꯒꯤ ꯇꯣꯛꯅꯤꯡ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯑꯣꯖꯥ ꯑꯣꯏꯅꯕ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯅꯕ ꯂꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯕꯣꯌꯥꯏꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯈꯨꯜꯒꯤ ꯍꯦꯟꯄꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯈꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯣꯌꯥꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯈꯤ ꯕꯣꯌꯥꯏꯗꯨ ꯇꯨꯡꯍꯟꯗꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯕꯣꯌꯥꯏꯗꯨ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯛꯄꯅ ꯍꯦꯟꯄꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯦ ꯍꯦꯟꯄꯝ ꯃꯅꯥꯛꯇ ꯃꯥꯅ ꯄꯥꯏꯔꯛꯄ ꯕꯥꯜꯇꯤꯟꯗꯨ ꯊꯝꯃꯒ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯟꯄꯝ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯃꯄꯥꯟ ꯊꯣꯛꯏ ꯕꯣꯌꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯍꯦꯟꯄꯝ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯗꯤ ꯕꯥꯜꯇꯤꯟꯗꯨ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯌꯥꯏꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯕꯣꯌꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯕꯥꯜꯇꯤꯟꯁꯤꯕꯨ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯃꯤꯁꯤꯕꯣ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤ ꯖꯥꯠꯂꯅꯦ ꯄꯥꯏꯈꯣꯝꯕ ꯀꯩꯅꯣꯅꯦ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦꯅꯦ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯨꯔꯒ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯕꯥꯜꯇꯤꯟꯗꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯣꯌꯥꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯕꯣꯌꯥꯏꯅ ꯈꯜꯂꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯕ ꯕꯨꯠ ꯀꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯆꯠꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯕꯣꯌꯥꯏ ꯕꯥꯜꯇꯤꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯃꯠꯇ ꯁꯣꯛꯇꯅ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯈꯤ ꯌꯨꯝ ꯌꯧꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯕꯣꯌꯥꯏꯅ ꯏꯁꯤꯡ ꯑꯃꯠꯇ ꯁꯣꯛꯇꯅ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯕꯣꯌꯥꯏ ꯏꯁꯤꯡ ꯁꯣꯛꯅꯦꯅ ꯆꯠꯈ꯭ꯔꯒ ꯏꯁꯤꯡ ꯑꯃꯠꯇ ꯁꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇꯦ ꯍꯦꯟꯄꯝꯗꯨ ꯂꯩꯔꯝꯗ꯭ꯔꯕꯣ ꯕꯣꯌꯥꯏꯅ ꯄꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯦꯟꯄꯝꯗꯣ ꯕꯨꯠꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯏꯅꯤ ꯏꯁꯤꯡ ꯁꯣꯛꯇꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯈꯠꯈ꯭ꯔ ꯄꯣꯠꯅꯤ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯈꯨꯜꯂꯥꯛꯄꯗ ꯇꯥꯛꯍꯧꯅꯤꯗꯅ ꯂꯥꯛꯑꯣ ꯇꯥꯛꯎꯁꯦ ꯂꯥꯛꯑꯣ ꯕꯣꯌꯥꯏꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯇꯥꯎ ꯅꯪ ꯁꯤꯗꯤꯕा ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯂꯩꯒꯗꯕ ꯃꯤꯅꯤꯍꯦ ꯁꯦ ꯏꯃꯨꯡ ꯆꯪꯉꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯣꯌꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯟꯄꯝꯗ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯊꯅꯝꯕ ꯕꯥꯜꯇꯤꯟꯗꯣ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯏꯉꯩꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎ ꯂꯩꯔꯝꯃꯤꯅꯦꯃꯤ ꯑꯗꯨꯒ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤꯉꯩꯗ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯕꯅꯦꯃꯤ ꯑꯗꯨꯗꯒꯤ ꯑꯩ ꯀꯤꯗꯅ ꯏꯁꯤꯡꯒ ꯁꯣꯛꯇꯉꯩ ꯂꯥꯛꯏꯁꯤꯅꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯃꯉꯣꯟꯗ ꯊꯣꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯕꯣꯌꯥꯏꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯕꯣꯌꯥꯏꯅ ꯇꯥꯅꯤꯡꯗꯦꯍꯦ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯑꯩ ꯏꯟꯖꯥꯡ ꯁꯦꯝꯃꯛꯀꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯦ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩ ꯄꯥꯏꯈꯣꯝꯕꯅ ꯐꯛꯂꯥꯡꯂꯣꯝꯗ ꯊꯪꯉꯤ ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯃꯄꯥꯟꯂꯣꯝ ꯊꯪꯉꯤ ꯄꯥꯏꯈꯣꯝꯕꯅ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯕꯣꯌꯥꯏꯗꯣ ꯐꯃꯨꯡꯗ ꯇꯨꯝꯃꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯄꯥꯏꯈꯣꯝꯕꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯕ ꯕꯣꯌꯥꯏ ꯀꯔꯝ ꯇꯧꯈꯤꯕ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯂꯨꯅ ꯈꯣꯏꯔꯨꯝꯖꯔꯤ